Ngara nungdaran phongkiba panagi pauche dagi maroiba pau khara khangasiraga miyamda kudo tamjage athingba marakta kukisingna sariba thonglengang na athubuda thugai gadabani langsai thongna Manipur lengaki athingba marakta lamhentu hemba kukisingna serau manaki kemerno khul manakta cheliba Manipur tural ke mathakta sagaliba thong asi lengang athuba matamda thugai gadabani kariguma lengang ngamdrabadi langsai thongna miyam galoina changduna thong asi thugairagani haina langsai thongnagi campaigner Raji Khetrina phongdoraklei wafam asi ngasi Kaksing Khulen Ibudau Khumlang Malakol da pangtokpa langsai thongna lingkhatpagi ahamba mapung numita mahangna phongdokhibani Tharom adida kukisingna maitei micham dalan darakpa matamda Manipur gi ngamkhai kaiba yaro hajuna thawai katkraba thawsingi mafamda minute ama tumina leptuna awaba phongdokpaga loina ikai khumnaba su utkei Tharom adida Raji Khetrina makha taraduna Tural khunungda mari leinaba singa ayaba yauduna kariguma makhal amatage construction tawba yaro habasi Manipur High Court na si wayal pikib leirei asiguma wayal amasu leiringai chairakta kukisingna court ke wafam thawoidabagi mathakta lengaki athingba thausadana thong sarakpa asi yamna laibak thibani hariba thong asi lengang athuba matamda sidoktrabadi langsai thongnana akamba thabak kya lakhalagani haiki miyoi ama yumdagi thokibadagi hanjilaktrei Thaba district ki Wangjing Wangkhaida leiba Pawnam Deepak Singha chai 13 apoba Pawnam Damu kauba machanupa ama June 22 gi ayu pung 13 makhairom tabadagi mayumdagi thokibadagi ngasi fawba yumda hanjilaktana mafam khangdana leire hairi ma yumda hanjilaktabagi matangda mahaki mabai Asem Chubas Thawal athopa makha lekaida leiba miyoi asina June 23 ta Thawal police station gi OC da missing report ama tawkrei police ta piba missing report adugi matung ina Pawnam Tipar Foot Mangaga, Inchi Ani Wangi, Masa Purinai, Kuchu Mui, Mamai Sanglap Tawi, Masa Mui, Amuba Machugi teacher Amalit Amuba Machugi Hafen Amaset Slipper Amatonki Hari, Kanagumba na Mahaputing na Birabadi, Subaski mobile number 90052 37293 natraga, Tawa Police Station Gate number 986254 3857 da Paupibu Hari. Lising amaga samapan yankaiga mathoida BSDR oidina Manipurda NRC chana hanaba kokomi amadi UNC na PM da memorandum pisingkrei kumja lising amaga samapan yankaiga mathoida BSDR oidina Manipurda National Registration of Citizen NRC athubada chana haduna illegal emergency khandongnaba governor ki khuthangda coordinating committee on Manipur integrity kokomi amadi United Naga Council UNC na Prime Minister da memorandum pisingkrei Kokomi gi mihut nipal amasing UNC gi mihut ahum na saru yaduna Rajbaba na ngasi governor Anisa Uikega pungkai amarong wari saduna memorandum adu pisingkibani memorandum pichiluraba matong pamising da Kokomi gi coordinator Thoksom Chomendro na phongdokibada kumjalising amaga sama panyankhaiga mathoida BSR oidina Manipur dagi illegal American khandongnaba state asida athobada NRC chana hanaba governor gi khuthangda Prime Minister da memorandum amangasi UNC ga khutsamnaduna pisingkibani Myanmar amadi Bangladesh yauna yumlona balebak singdagi changsilakpa illegal emergency na Manipur gi mafam kyada khunda silaktuna achauba demography imbalance ki sapu ama piraklei lengang na yauna authority singna su matam chana yingsilhaudabana khulmasing kya hingalakli maram sing asina lamdam asida tangdu leita da wadana tana yelomi singda political insecurity ki sapu kaya mayukna hali haiki mahangna makha taraduna Governor gi makaidagi su NRC chana hanaba memorandum CPM da hayengma athubada thaduna khanganaba honaragani amadi Manipur gi situation gi matangda leba asigi PM Home Minister yauna President ka su unaduna wafam kya khananaba leiri hairake loina Manipur da NRC chana hanaba honabada angamba thaudang lawgani haina su governor na phongdorakpa leiri haike memorandum pisimba aduda saru yakiba Kokomi gi activist coordinator su oiriba UCM ki President Joy Chandra Khodok Jamnasu kumjali singama samapan yankaiga mathoida BSR oidina Manipurda NRC chana hanbanatana mito khandongnaba atopa pambai leitei Manipur yelomi singi yaifa khongthanggi damak UNC ga hanadagisu hauna mifam kya pangthokna puna saminaduna lakle makhatana su saminakigene haike loina UNC ge General Secretary Ayok Sangsangna su Manipur dagi illegal emergency khandongnaba NRC chana hanaba PM da governor ki khuthangda memorandum asi pisinbani lamdam asi ki yelomi singi epa khongthanggi kaman oiba agenda da Kokomi ga hanadagi su saminaduna lakli makhatana su saminagani haiki Bimol gi kholauna parliament ninkrei
Manipurgi chahi helaba irang asigi matangda Congress ki MP Bimo Akoijamgi pendaba kholaungna Parliament inkhrei. Parliament mifam aduda Bimola ngasi phawba Prime Minister Narendra Modi na khangsinnadana amadi wafam amata phongdokna leishiliba amadi Parliament ki joint sitting ki mifamda President Manipurgi matangda wafam amata phongdokhidabada asaba amasung pendaba phongdokhi. Ngarang tarungni suba Lok Sabha session aduda Presidential Address ki motion of thanks the PM Dr. Bimo Akoijamna Manipur thokliba irang asida NDA lenga asina tumina leishiliba asi loidam lengak ki mara samthabane haina PM Modi na luchingba NDA lengak tamaral sikhi maki wafam sing aduda opposition ki MP sing na su yaningduna chagopagi inggipi ki maki ni minute nipan khaki matamda pikiba waro aduda Manipur irang asida miyoi chani ki mathakta thawai mangduna miyoi lising humpu hembana relief camp ta leiriba sida PM na tumina leisimba amari President ki warolda Manipur ki wafam pandaba haibasi Manipur bu mirai bani haiba mayek singna takle haiki aroiba oina makha tarakpada pause degi maroiba pau ama miyamna khudol tamjarange popi thabagi chang hantharakle report state asida haukiba chai mari asida ain kaina popi thabagi chang yamna hanthare hana Manipur remote sensing application center ke survey report amana phongdorakle Chief Minister M. Birena Manipur lenga paiba horakpadagi war on drug campaign asina chauraba maram amani hairei loina Felzon district hauji North East state singi manungda poppy free district haiba yare haina report asida pale hariba Manipur remote sensing application center ke survey asi haukiba chai lising anige sumna kungo homdagi September thadagi lising anige sumna kunga mari ke January fawgi manungda laukiba data ni lising anige sumna kunga ni thoidagi kungo homdoida Popi Tharamba Chandel, Churchampur Kamjong Kapopi, None Senapati Tamenglong Tengnaupala Amadi, Urkul District Singda Pune Ekar 16632.29 Orambadu, Lusinganiga Sumna Kungu Humdo Kungamarida, Ekar 11288.07 da Hantharakle, Hantharakle Vasang Asisada 32.13 ne. Center Asina Lisinganiga Sumna Kungamatoi, Kunganito de Taukiba Survey da Hariba, District sing asida ekar 28598.91 oiba thengnaki matam aduda Kangpopi district ekar 9517.90 da popi pambi thaba district nipan gi maningda khwaidagi yamba district oiki lising anigi sumna kungani to kunghomdoi da taukiba survey amada hanana ekar 28598.91 da popi tharamba singi mafam sing adudagi ekar 16890.37 da hanthaba thengnaki Masisada 40.94 romni hariba sahi aduda Kangpopi district te ekar 9519.90 dagi ekar 6688.61 da amari Churchampur district ki oina lam ekar 5407.47 dagi ekar 4062.04 Tamenglong district na ekar 96.04 da popi thaba handaki None Felzong da popi free ore habayaki Narcotics and Affairs of Border na lising aniga sumna taraga taretigi lising aniga sumna kunga mari fawada popi pambi 19135.50 rom manghanki masida Kangpopi district na khwadagi yamna ekar 4454.4 gi mafamda tharamba popi pambi sing manghanki haina report asina palle